Sungo miyam butaram noksari loinana channel asina ngasi thagasagadurba video se khobang maiga mari lenaba video ma thagasage haribu khobang mai se aigi subscriber aigi viewer haitare ko makoina aimonda khobang mai yengbi haidana pirpusingi maraktagi hamala khotsarga mahaki khobak sida aini yengiba mong ma to haitare ko ya susum khangjana haitare haidi mi amaga khobak sida manabusu yawi mai khobak ke set manabudum yawi aduna masi yengaga adum adum nisudum khobami ama yengdaga suya naba mongda haitare ko adu maina sum semjage tawjabani adu manadab sudum yarakani adu aini yengem se kamai tawgar dum yam khangmina sen tawjabani doinana ahanbada aihana hadakha mu yemsi hapta amuki mamang haitare ba simuki manungsida aihana sum result pi ge basing jam khoi feedback khara mu yam khangmina se haidana haijari sumaina khobami ge matana feedback se kharga sum hapsabani ko masi aina tawjari ba se adum mayam su thajabi ba mayamna nungsibiba aduga aina tawriba se kadai phabu sum milale habje sum mayam jengbirim sing so sum khangjana mai tara dum sum aina su lokhochabani aduga aige sum memory oinaba mokoina sum habirak ko feedback phajana pebirak pa adugum sum yaw se adum aingona sum nuaijaba aina sum honaning ba aina thining ba khangning ba kya ama sum aina thibagi adugum ba ithilomodum pi adugum oi haida habi tariko aduna ni mayam feedback khara se yiminasiko feedback se maming mathadi ayam ta hapsa da bani ko mai address kuma dum hapsa bani habdi khowang mai yeng mami se aina dum secret ro na sum thamje ai tare mai ge personal oi ba life ke dum ka no ma lei bani na ma je khowang mai yeng boi ga na sum mi na sum khang du sarok maming se loi ro san ja bani du address ti hap ai tare ko ada ahan be se aina sum lokhosari be se sanam sandrok tagini ko ma gi saina result pi ro ba matung da yam sume ojana haibu munna khang bodong na habi re ozabu miyam na sonariba masina ni haideni ko nagunna ni me ozabu miyam na sonariba thank you ai ada amadu su thara ni haibe chaina mi khowang mai ja ani yeng bani ko makhada sum leire ko magi makhada musu result pire sisu sanam chandrok tegi nga tani ko moi ani yeng bani ada amasisu yengba matamda sisu yamna sume oza akhoi su anga po phawi tu chungi chumala su pi tari thank you kan har pyawi ko sini adu mathang ni sina Komo khetri lekai digi ko komo khetri lekai digi maming losare mai gi result pizza ba mathang da man hare kaka ai gi marup ke mathang sidi yam chumme isai pa me ha be sisu chumme ha dana samai hare ko ha be sisu na ad mathang gi na hautak tampha khuno sidagi ni ko kaka yam na nungai jare chumchu yam chumme kaka na hare iba sing se ha dana ha bi re ko mathang gi sina mai che address ro dum lo sanjare ko aduga maming lo sangare mai je Saturday mai poponu mini ko aide aina lawu matam da result yengu tam da mai poponu mi yenge aduga mai ge date of birth ko sangi se adu ko mai gi ko ke photo ohung mari dum changani aduga maming change popagi tarik change aduga rasi sudum lawi ko aide mathmoi penja na mai ta rasi gi sudum khara dum hape aduga popa tha me te gi tha aide sajibu kalen ingai ngense si sudum ya holli ko masiga poponu mit ka pullaga Maki sahi oiba aduga maki kahani maki punsi go iba aduga result khala tum ha pehtare aduna niko adu mahaki su aina result pibu matan man haire se yam nungai jare oja hasum bangak ta haibire I aina khanjaba su sumi haidan haire ko aduga mathang gisina khurai shoba me kai de niko yam nungai jare oja yam phajana su haibire aisu aphabo ojarege oja su oibu oibiyu miyang gi he na seba to bungambu oibikho Thank you haidan haire ko mathang gisina kapching de ni yam nungai jare yamba na haibir pa ayamba yam sanare aina hojik phau thengnar ko da bani thank you yamba aphabu to jarege matung la khadabu consida na hai mathang gisina bol kabo watching ko yam nga I chumi kaka na haibir iba mayam singche loinu chumi chumaina ai gi sanaba chanadaba ngalikan de gi khangauri sisu yam nungai kamaina haidenu khangdre aije honaba se khara khara he maning halle sidagi di khara kanna honaba ngamjage maru mapangi mateng su yam chumme sidagi khara he na honaba khangba kan su oijarage kaka su he na phawbo hibiu he na phawbo oibiu matungda su kaka ga adum kaka da adum yengjarke yam nungai jare kaka haidana sumain tharai ko masi feedback khara aina sum lokhochabani ko makoi gi feedback singchigi matungina aihang nasu makhata nasu miyeng thabagi adugumba thonga adugumba dum yawe aduga aibu nuksibiba aigi silnaw aigi subscriber aigi viewer kaya amana sumaina video si yenga makoi su yengjege haidana tharakpa kaya amana hetare
ꯉꯁꯤꯁꯨ ꯑꯗꯨꯝ ꯔꯤꯖꯜ ꯄꯤꯒꯗꯕ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯟꯅꯒꯤ ꯄꯦꯟꯗꯤꯡ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯊꯨꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯕꯤꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯄꯤꯖꯕꯅꯤ WhatsApp ꯅꯝꯕꯔ ꯃꯁꯤꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯪꯒꯗꯕ ꯗꯤꯇꯦꯜꯁ ꯀꯩ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ WhatsAppꯀꯤ ꯊ꯭ꯔꯨꯗ ꯊꯥꯅꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯒꯁꯨ ꯌꯥꯝ ꯂꯥꯏꯅ ꯌꯨꯝꯗ ꯐꯝꯅ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯈꯨꯕꯥꯛꯀꯤ ꯃꯩꯒꯤ ꯔꯤꯖꯜ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯗꯣꯏꯅꯤ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯄꯦꯖ 3 ꯅꯠꯇ꯭ꯔꯒ 4 ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯍꯥꯟꯅ 3 ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ 4ꯒ 5ꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯦ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒ ꯑꯗꯨꯝꯈꯔ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯦꯖ 4 5ꯗꯤ ꯁꯨꯕꯅꯦ ꯑꯗꯣ ꯃꯤ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯔꯤꯖꯜ ꯄꯤꯔꯒ ꯊꯥꯔꯤꯕꯁꯦ WhatsAppꯀꯤ ꯊ꯭ꯔꯨꯗ PDF ꯐꯥꯏꯜ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣꯝ ꯂꯥꯛꯄꯤꯗ꯭ꯔꯒꯁꯨ ꯑꯗꯣꯝꯒꯤ ꯈꯨꯕꯥꯛꯀꯤ ꯐꯣꯇꯣ ꯂꯧꯔꯅꯤ ꯅꯪꯒꯤ ꯗꯤꯇꯦꯜ ꯈꯔ ꯂꯧꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯔꯤꯖꯜꯁꯤ ꯄꯤꯖꯒꯗꯣꯏꯅꯤ ꯅꯨꯃꯤꯠ 2-3 ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯕꯛ ꯆꯤꯟꯁꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗ ꯈꯤꯇꯪ ꯇꯞꯊꯕꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯖꯜꯗꯤ ꯑꯗꯨꯝ ꯄꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯝ ꯄꯤꯖꯩ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚꯤꯌꯨꯔ ꯑꯃꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯂꯒꯦ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯨꯕꯥꯛ ꯃꯌꯤꯁꯤ ꯌꯦꯡꯕꯤꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯗꯨꯅ ꯃꯁꯤ ꯂꯧꯈꯠꯆꯕꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤ ꯑꯩꯅ ꯌꯦꯡꯖꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯃꯁꯤ ꯃꯥꯏ ꯃꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯄꯥꯠ 4 ꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯁꯒꯣꯜꯁꯦꯟ ꯄꯣꯛꯏ ꯔꯥꯁꯤꯁꯦ ꯁꯤꯡꯍꯥ ꯔꯥꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯁꯦ ꯄꯣꯏꯅꯨ ꯊꯥꯅꯤꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯈꯨꯕꯥꯛꯁꯦ ꯑꯩ ꯑꯗꯨꯝ ꯀꯩꯅꯣꯗ ꯎꯠꯆꯔꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯏꯠꯇ ꯎꯠꯆꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯈꯨꯕꯥꯛꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯂꯩꯕ ꯆꯤꯡꯉꯤꯀꯣ ꯁꯤ ꯈꯨꯕꯥꯛꯁꯦ ꯍꯥꯏꯗꯤ ꯁꯦꯞꯁꯦ ꯍꯥꯏꯇꯥꯔꯦ ꯈꯨꯕꯥꯛꯀꯤ ꯃꯌꯥꯏꯁꯤꯅ ꯔꯦꯛꯇꯦꯡꯒꯜ ꯑꯣꯏꯔꯒ ꯃꯊꯛꯁꯤꯅ ꯈꯔ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯥꯁꯤꯅ ꯈꯔ ꯇꯦꯜꯂꯤꯀꯣ ꯈꯨꯕꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯨꯕꯥꯛ ꯑꯁꯤꯅ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯔꯒ ꯈꯨꯠꯁꯥ ꯑꯁꯤꯅ ꯈꯔ ꯇꯦꯟꯕ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕ ꯈꯨꯕꯥꯛ ꯑꯁꯤ ꯐꯥꯏꯌꯔ ꯑꯦꯂꯤꯃꯦꯟ ꯍꯥꯏꯔꯒ ꯈꯪꯅꯩꯕ ꯈꯨꯕꯥꯛꯇ ꯁꯤꯒꯨꯝꯕ ꯁꯦꯞꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯏꯌꯔ ꯑꯦꯂꯤꯃꯦꯟ ꯋꯥꯇꯔ ꯑꯦꯂꯤꯃꯦꯟ ꯏꯌꯔ ꯑꯦꯂꯤꯃꯦꯟ ꯑꯥꯔꯠ ꯑꯦꯂꯤꯃꯦꯟ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯥꯏꯗꯣꯛꯑꯦꯕ ꯑꯗꯣ ꯃꯍꯥꯛꯀꯤꯁꯦ ꯐꯥꯏꯌꯔ ꯑꯦꯂꯤꯃꯦꯟ ꯀꯧꯋꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯒꯨꯟ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯈꯟꯒꯅꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯊꯃꯣꯏꯗꯤ ꯈꯔ ꯁꯣꯟꯒꯟꯕ ꯏꯃꯣꯁꯅꯦꯜ ꯈꯔ ꯑꯣꯏꯒꯟꯕ ꯑꯃꯗꯤ ꯌꯥꯎꯒꯅꯦꯕ ꯑꯁꯤꯒꯨꯝꯕ ꯈꯨꯕꯥꯛꯁꯦ ꯔꯦꯛꯇꯦꯡꯒꯨꯂꯔ ꯁꯦꯞ ꯑꯣꯏꯕ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯅ ꯑꯗꯨꯒ ꯈꯨꯠꯁꯥꯁꯤꯡꯅ ꯈꯔ ꯇꯦꯟꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯅ ꯈꯔ ꯁꯥꯡꯕ ꯈꯨꯠꯁꯥꯅ ꯈꯔ ꯇꯦꯟꯕ ꯑꯗꯨꯒꯨꯝꯕꯅꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯃꯥꯒꯤ ꯀꯂꯔꯁꯦ ꯈꯨꯕꯥꯛꯀꯤ ꯃꯆꯨꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯅꯤꯀꯣ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯉꯥꯡꯕꯁꯦ ꯑꯗꯨꯝ ꯑꯐꯕ ꯆꯤꯡꯉꯤꯀꯣ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯁꯤ ꯂꯥꯏꯕꯛ ꯐꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯒꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯂꯥꯕꯤꯗ ꯈꯔ ꯄꯥꯝꯖꯕ ꯅꯠꯇ꯭ꯔꯒ ꯍꯩꯒꯟꯕ ꯑꯗꯨꯒ ꯃꯁꯥ ꯅꯥꯟꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯔꯛꯄꯗ ꯃꯁꯥ ꯅꯥꯟꯕ ꯐꯤꯔꯣꯜ ꯁꯦꯠꯂꯛꯄꯗ ꯃꯁꯥ ꯅꯥꯟꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕ ꯊꯛꯄꯗ ꯃꯁꯥ ꯅꯥꯟꯕ ꯍꯥꯏꯗꯅ ꯂꯩꯗꯅ ꯁꯤꯒꯨꯝꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯨꯒ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯄꯗ ꯃꯤꯅ ꯇꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯆꯥ ꯃꯁꯨꯁꯨ ꯑꯗꯨꯝ ꯐꯪꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯊꯪ ꯑꯩꯅ ꯌꯦꯡꯖꯒꯗꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯥꯁꯤꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯕꯤꯁꯦ ꯑꯗꯨꯝ ꯆꯞꯇꯤꯡꯅ ꯂꯩꯕ ꯆꯤꯡꯉꯤꯀꯣ ꯆꯞꯇꯤꯡꯅ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯅꯧꯕ ꯑꯃꯁꯨꯡ ꯂꯨꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯕꯦꯕꯥꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤꯀꯣ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯇꯥꯟꯕ ꯇꯧꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯂꯣꯏꯅꯕ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯈꯨꯗꯣꯝꯕꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯁꯤ ꯈꯔ ꯄꯩꯔꯞ ꯇꯧꯋꯦꯕ ꯑꯗꯨꯒ ꯈꯔꯁꯨ ꯇꯦꯜꯂꯞ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯝꯕꯤꯁꯤꯅ ꯈꯔ ꯄꯩꯔꯞ ꯇꯧꯕ ꯑꯃꯁꯨꯡ ꯈꯔ ꯇꯦꯜꯂꯞ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯄꯥꯝꯖꯗꯕꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯃꯔꯛꯁꯤ ꯀꯌꯥ ꯀꯟꯅ ꯇꯤꯟꯕ ꯄꯥꯝꯃꯣꯏꯕ ꯀꯌꯥ ꯀꯟꯅ ꯄꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯔ ꯈꯣꯏꯔꯞ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯜꯂꯛꯄ ꯌꯦꯡꯁꯤꯟꯕ ꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯃꯔꯨꯞ ꯇꯤꯟꯅꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯃꯊꯪꯒꯤꯁꯤꯅ ꯃꯥꯒꯤ ꯈꯨꯠꯌꯥꯏꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯡ ꯑꯃꯅꯤꯀꯣ ꯌꯥꯝ ꯁꯥꯡꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯆꯥꯡ ꯑꯃꯗ ꯍꯩꯕ ꯑꯣꯏꯒꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯔ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯂꯥꯏꯕꯛ ꯂꯩꯕꯗꯤ ꯄꯤꯒꯅꯦꯕ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯅ ꯍꯣꯠꯅꯖꯔꯨꯕ ꯃꯇꯝꯗ ꯃꯤꯅ ꯃꯁꯛ ꯀꯌꯥ ꯈꯪꯕꯤꯗꯕ ꯈꯔꯗꯤ ꯌꯥꯎꯒꯅꯦꯕ ꯍꯥꯏꯕꯗꯤ ꯈꯔ ꯇꯦꯜꯂꯞ ꯂꯩꯕꯁꯤꯒꯤꯅꯤꯀꯣ ꯑꯗꯨꯒ ꯆꯨꯝꯅ ꯂꯩꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯃꯥꯒꯤ ꯈꯨꯅꯤꯡꯊꯧ ꯍꯥꯏꯇꯥꯔꯦ ꯈꯨꯅꯤꯡꯊꯧꯁꯦ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯐꯖꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯕꯛ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡ ꯑꯆꯧꯕ ꯑꯃ ꯐꯪꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯤꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯍꯥꯛꯅ ꯍꯣꯠꯅꯖꯗ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯅꯍꯥꯛꯅ ꯐꯪꯒꯗꯧꯕ ꯅꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯖꯒꯗꯕꯁꯦ ꯃꯁꯤ ꯇꯥꯟꯅꯕ ꯈꯔ ꯋꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯕ ꯀꯟꯒꯗꯕꯅꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯣꯏꯅꯦꯕ
ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯃꯤꯡꯆꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯈꯨꯅꯤꯡꯊꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯒ ꯈꯨꯅꯥꯎꯕꯤꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯀꯤ ꯇꯥꯡꯁꯦ ꯃꯁꯤ ꯌꯧꯕ ꯉꯝꯗꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯋꯥ ꯈꯔ ꯂꯣꯠꯁꯤꯟꯒꯅꯦꯕ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯀꯟꯅ ꯍꯥꯏꯗꯣꯛꯄ ꯑꯣꯏꯔꯣꯏꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯖꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯦꯟꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯇꯥꯔꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯀꯣ ꯑꯁꯤꯅꯤ ꯃꯁꯤ ꯈꯨꯠꯁꯥꯁꯤꯡꯒꯤ ꯔꯤꯖꯜꯅꯤꯀꯣ ꯑꯩꯅ ꯄꯤꯖꯔꯤꯕꯁꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕꯁꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯂꯥꯏꯟꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤꯀꯣ ꯈꯨꯕꯥꯛ ꯃꯌꯥꯏꯒꯤ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯍꯥꯛ ꯑꯩ ꯏꯁꯀ꯭ꯔꯤꯟꯁꯦ ꯔꯦꯀꯣꯔꯠ ꯇꯧꯖꯔꯒ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦ ꯌꯥꯝꯅ ꯂꯥꯏꯅꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯗꯣ ꯁꯤꯗ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯌꯦꯡꯒꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯗ ꯍꯥꯔꯠ ꯂꯥꯏꯟ ꯑꯩꯅ ꯑꯦꯔꯣ ꯄꯤꯖꯔꯤꯕꯁꯤꯅꯤꯀꯣ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅꯤ ꯍꯥꯔꯠ ꯂꯥꯏꯟ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯂꯤꯕ ꯂꯥꯏꯟꯁꯤꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯆꯠꯂꯤꯕ ꯂꯥꯏꯟꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯒꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯁꯤ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯕ ꯄꯥꯝꯖꯕ ꯊꯃꯣꯏ ꯅꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯑꯃꯗꯤ ꯌꯨꯝꯕꯥꯝ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯃꯔꯤ ꯐꯕ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯤꯁꯤꯡ ꯐꯥꯠꯇꯕ ꯃꯔꯛꯇ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯈꯔ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯈꯔ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯍꯌꯦꯡ ꯆꯍꯤ ꯌꯥꯝꯃꯀꯥꯟꯗ ꯕꯤ ꯄꯤ ꯑꯅꯦꯝ ꯑꯋꯥꯡ ꯈꯔ ꯁꯥꯟꯅꯔꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯛꯆꯥꯡ ꯐꯅꯕ ꯁꯥꯖꯦꯜ ꯇꯧꯕ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯑꯩꯅ ꯑꯦꯔꯣ ꯑꯃꯨꯛ ꯄꯤꯖꯒꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯛꯂꯛꯀꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯅꯤ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯤꯡꯊꯤꯅ ꯁꯦꯡꯅ ꯇꯨꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯗꯤ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯇꯨꯡꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯟꯒꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯟꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯖꯦꯟꯗ ꯐꯣꯀꯁ ꯇꯧꯕ ꯄꯔꯖꯦꯟꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯌꯥꯝꯕ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯅ ꯍꯥꯏꯔꯤꯕ ꯂꯥꯏꯟ ꯑꯁꯦ ꯃꯥꯏ ꯂꯥꯏꯟ ꯑꯁꯤꯒ ꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯝꯕꯒ ꯚꯤ ꯁꯦꯞ ꯇꯥꯍꯜꯂꯤꯕꯁꯦ ꯃꯁꯤ ꯃꯈꯥꯒꯤꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯁꯤꯁꯦ ꯂꯥꯏꯐ ꯂꯥꯏꯟꯅꯦꯕ ꯑꯗꯣ ꯂꯥꯏꯐ ꯂꯥꯏꯟꯁꯤꯒ ꯁꯤꯒꯤ ꯃꯥꯏꯟ ꯂꯥꯏꯟꯁꯤꯒ ꯑꯗꯨꯝ ꯁꯝꯅꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯔꯤ ꯐꯕ ꯑꯍꯜ ꯂꯃꯟꯒ ꯃꯔꯤ ꯐꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯦꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯗ ꯑꯩꯁꯦ ꯌꯥꯎꯔꯒꯗꯤ ꯑꯩꯁꯦ ꯁꯔꯨꯛ ꯌꯥꯔꯒꯗꯤ ꯏꯃꯨꯡꯗꯒꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯧꯗꯥꯡ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯑꯃꯗ ꯑꯩ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯑꯣꯏꯕ ꯌꯥꯏ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯣꯏꯕ ꯌꯥꯏ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯄꯥꯁꯤꯡꯒ ꯃꯔꯤ ꯐꯕ ꯑꯗꯨꯝ ꯇꯣꯠꯅ ꯇꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯂꯥꯏꯐ ꯂꯥꯏꯟ ꯀꯣ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯑꯩ ꯑꯦꯔꯣ ꯄꯤꯖꯒꯦ ꯁꯤꯒꯤꯁꯤꯅꯤꯀꯣ ꯃꯁꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯛꯆꯒꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯁꯥꯏꯋꯥꯏꯗ ꯑꯗꯨꯝ ꯈꯔ ꯃꯌꯦꯛꯁꯦ ꯃꯥꯡꯂꯞ ꯂꯩꯀꯣ ꯑꯗꯨꯅ ꯆꯍꯤ ꯍꯨꯝꯗ꯭ꯔꯥꯒꯤ ꯑꯗꯨꯋꯥꯏꯗ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯁꯣꯟꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯗ ꯑꯩꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯁꯤꯡ ꯂꯥꯏꯟ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ 23 ꯑꯗꯨꯒ 30 ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯛꯆꯥꯡꯗ ꯑꯅꯥ ꯑꯌꯦꯛ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕꯗ ꯂꯥꯏꯕꯛ ꯂꯩꯕ ꯈꯔ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡ ꯈꯔ ꯊꯦꯡꯅꯒꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯏꯁꯥꯅ ꯈꯪꯅ ꯈꯔ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯦꯕ ꯂꯣꯏꯅꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯏꯟ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯍꯥꯏꯕꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯈꯨꯕꯥꯛꯇ ꯁꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯈꯔ ꯆꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯗꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯀꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯣꯏꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ ꯅꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡ ꯈꯔꯗ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯤꯁꯦ ꯏꯔꯩ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯅ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯆꯪꯉꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯒꯅꯣꯕ ꯅꯪꯅ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯔꯒ ꯅꯪ ꯆꯥꯎꯈꯠꯂꯛꯀꯅꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯑꯣꯕ ꯃꯔꯨꯑꯣꯏꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛ ꯅꯁꯥꯅ ꯍꯣꯠꯅꯗꯕ ꯁꯨꯡꯉꯥꯏꯃꯛ ꯌꯥꯔꯣꯏꯕ ꯅꯍꯥꯛꯀꯤ ꯍꯨꯃꯥꯡꯒꯤ ꯃꯃꯜꯅ ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯦꯕ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯪ ꯍꯣꯠꯅꯕ ꯀꯟꯒꯗꯕꯅꯤ ꯍꯣꯠꯅꯕ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥꯟꯅꯕ ꯀꯟꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯧꯒꯠꯆꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯒꯅꯣꯕ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯍꯜ ꯂꯃꯟꯒꯤ ꯑꯣꯏꯕ ꯌꯥꯏ ꯁꯞꯄꯣꯔꯠ ꯈꯔ ꯑꯗꯨꯝ ꯋꯥꯠꯀꯅꯦꯕ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯅꯁꯥꯅ ꯈꯪꯅ ꯃꯁꯤ ꯈꯪꯅ ꯍꯥꯏꯇꯥꯔꯦ
ꯍꯣꯠꯅꯖꯕ ꯑꯃ ꯆꯪꯉꯤ ꯃꯤꯒꯤ ꯃꯇꯦꯡ ꯉꯥꯏꯒꯅꯨ ꯃꯤꯒꯤ ꯃꯇꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤꯅ ꯁꯤ ꯇꯧꯕꯤꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯊꯣꯛꯀꯅꯣꯕ ꯀꯌꯥ ꯀꯟꯅ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯏꯁꯥꯅ ꯍꯣꯠꯅꯖꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯃꯊꯪ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯃꯌꯤ ꯑꯁꯤꯗ ꯊꯕꯛꯀꯤ ꯁꯤꯟꯐꯝꯒꯤ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯍꯥꯏꯕꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤꯀꯣ ꯍꯥꯏꯕꯗꯤ ꯂꯥꯏꯟ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯉꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯅꯤꯡꯊꯧ ꯃꯈꯥꯁꯤꯗ ꯃꯥꯒꯤꯁꯨ ꯂꯥꯏꯟꯁꯦ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤꯁꯨꯕꯒꯤ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯈꯔꯕꯨꯗꯤ ꯇꯦꯜꯂꯦ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯑꯅꯤ ꯊꯣꯛꯅ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯔꯛꯇ ꯇꯠꯄ ꯍꯥꯏꯔꯁꯨ ꯌꯥꯏ ꯇꯠꯄꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯒꯨꯝꯕ ꯈꯨꯅꯤꯡꯊꯧ ꯃꯈꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯏꯟꯁꯤ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯍꯣꯠꯅꯖꯔꯨꯕꯗ ꯃꯍꯩ ꯐꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯊꯕꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯁꯤꯟꯐꯝ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯛꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯇꯥꯟꯖꯕ ꯊꯕꯛ ꯑꯃ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯪꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯂꯩꯔꯒꯗꯤ ꯃꯥꯁꯦ ꯒꯣꯔꯃꯦꯟ ꯖꯣꯕꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯍꯥꯛꯀꯤꯁꯨ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯄꯤꯌꯦꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯑꯗꯨꯝ ꯇꯥꯟꯅꯕ ꯌꯥꯏ ꯇ꯭ꯔꯥꯏ ꯌꯦꯡꯕ ꯌꯥꯏ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯅꯤꯡꯊꯧ ꯃꯄꯥꯁꯦ ꯃꯁꯤꯒꯤ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯇꯣꯡꯈꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯕ ꯑꯣꯏꯀꯣ ꯑꯗꯣ ꯃꯥꯏ ꯈꯤꯇꯪꯗꯤ ꯇꯣꯡꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯃꯛꯄꯨ ꯂꯥꯏꯟꯗꯤ ꯂꯩꯔꯦ ꯂꯥꯏꯟ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯁꯤꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯈꯥꯡꯕ ꯀꯟꯗꯕ ꯌꯥꯔꯣꯏ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯕ ꯀꯔꯤꯒꯤꯅꯣꯗ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯍꯦꯛꯇ ꯐꯖꯅ ꯂꯩꯕꯗꯤ ꯅꯠꯇꯦꯕ ꯈꯔꯗꯤ ꯂꯩꯔꯦ ꯐꯣꯝꯗꯤ ꯂꯩꯔꯦ ꯑꯗꯣ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯊꯕꯛꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯅꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤꯗꯤ ꯀꯌꯥ ꯀꯟꯅ ꯅꯤꯡꯊꯤꯅ ꯐꯣꯝ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯅꯤꯡꯊꯧ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯈꯨꯅꯥꯎꯕꯤ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯈꯨꯅꯥꯎꯕꯤꯗ ꯃꯍꯥꯛꯀꯤꯁꯦ ꯅꯤꯡꯊꯤꯅ ꯐꯣꯝ ꯂꯩꯇꯦ ꯈꯤꯇꯪꯗꯤ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯃꯔꯛꯇ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯂꯩꯕ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯁꯨꯃꯥꯏꯅꯒ ꯂꯩꯔꯒ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯆꯠꯄꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯁꯤꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯂꯩꯇ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯒꯣꯕꯔꯃꯦꯟ ꯖꯣꯕꯀꯨꯝꯕ ꯄꯤꯔꯝꯗ꯭ꯔꯒꯁꯨ ꯑꯩꯁꯦ ꯁꯦꯟ ꯇꯥꯟꯖꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯏꯁꯥꯅ ꯍꯣꯠꯅꯖꯔꯒ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯖꯔꯒ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯦꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯊꯕꯛ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯄꯥꯝꯖꯕ ꯁꯤꯟꯐꯝ ꯅꯪꯅ ꯆꯥꯅꯖꯕ ꯁꯤꯟꯐꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯅ ꯐꯩꯌꯦꯕ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯥꯟꯅꯕꯅꯤ ꯈꯪꯗꯦ ꯒꯣꯕꯔꯃꯦꯟ ꯖꯣꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯣꯏꯒꯦꯔꯥ ꯂꯩꯗꯅ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯒꯣꯕꯔꯃꯦꯟ ꯖꯣꯕ ꯇꯥꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯆꯪꯉꯤ ꯈꯥꯡꯕ ꯀꯟꯕ ꯆꯪꯉꯤ ꯈꯔꯗꯤ ꯃꯇꯝ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇ ꯂꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯗꯤ ꯄꯤꯔꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯌꯦꯡꯅꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯂꯛ ꯀꯣ ꯂꯛꯀꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯦꯠ ꯂꯥꯏꯟ ꯍꯥꯏꯗꯅ ꯂꯩꯌꯦꯕ ꯈꯨꯕꯥꯡ ꯃꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯠ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛꯀꯤ ꯃꯩ ꯍꯥꯏꯔꯒ ꯈꯪꯅꯕꯅꯦꯕ ꯃꯁꯤ ꯈꯨꯕꯥꯡ ꯃꯌꯥꯏꯗ ꯂꯩꯕ ꯂꯥꯏꯟ ꯑꯗꯨꯕꯨꯅꯦꯕ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯂꯥꯏꯟꯁꯤꯅꯤꯀꯣ ꯃꯥꯒꯤ ꯑꯣꯏꯅꯁꯨ ꯂꯩ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯃꯔꯛꯇ ꯇꯠꯂꯤꯀꯣ ꯃꯔꯛꯇ ꯇꯠꯄ ꯍꯥꯏꯗꯤ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯍꯦꯛꯇ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯄꯨꯔꯥ ꯂꯩꯈꯤꯕꯗꯤ ꯅꯠꯇ꯭ꯔꯦꯕ ꯃꯥꯏꯁꯦ ꯑꯗꯣ ꯃꯔꯛꯇ ꯇꯠꯂꯦ ꯑꯗꯨꯒ ꯂꯥꯏꯟꯗꯤ ꯐꯣꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯁꯦ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯀꯟꯕ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯑꯗꯨꯝ ꯑꯣꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯁꯤ ꯂꯥꯏꯟꯁꯦ ꯃꯈꯥꯗꯒꯤ ꯅꯤꯡꯊꯤꯅ ꯂꯥꯛꯑꯒ ꯃꯔꯛꯇ ꯇꯠꯈ꯭ꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯝꯊꯔꯛꯏꯁꯦ ꯃꯁꯤ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯃꯤꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯐꯦꯠ ꯂꯥꯏꯟꯁꯦ ꯃꯇꯠ ꯃꯇꯠ ꯇꯠꯂꯒ ꯑꯗꯨꯝ ꯃꯊꯛꯇ ꯁꯨꯝ ꯀꯥꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯣꯠꯅꯕ ꯀꯟꯕ ꯈꯥꯡꯕ ꯀꯟꯕ ꯃꯤꯑꯣꯏꯅꯦꯕ ꯃꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯗꯨꯗ ꯃꯥꯏ ꯄꯥꯛꯇꯕ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯊꯕꯛꯇ ꯑꯩꯅ ꯊꯕꯛ ꯃꯐꯝ ꯑꯃꯗ ꯌꯥꯎꯔꯒꯁꯨ ꯑꯗꯨꯗꯒꯤ ꯇꯣꯛꯊꯣꯛꯑꯒ ꯑꯃꯃꯨꯛ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯣ ꯁꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯀꯌꯥ ꯆꯥꯅꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯁꯤ ꯍꯧꯔꯒꯦ ꯀꯥꯏꯅ ꯑꯃ ꯑꯗꯨꯝ ꯍꯧꯈꯤꯕ ꯍꯥꯏꯕꯗꯤ ꯍꯟꯕ ꯅꯥꯏꯗꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯒꯤ ꯃꯃꯤꯁꯦ ꯁꯨꯃꯥꯏꯅ ꯐꯦꯠ ꯂꯥꯏꯟꯗ ꯃꯇꯦꯛ ꯃꯇꯦꯛ ꯇꯠꯂꯒꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯤꯅ ꯁꯥꯡꯅ ꯐꯖꯅ ꯂꯩꯈꯤꯕꯁꯦ ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯇꯧꯖꯔꯤꯕ ꯁꯤꯟꯐꯝꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕꯤꯗ ꯃꯁꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛ
ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯐꯕ ꯆꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯥ ꯍꯣꯠꯅꯕ ꯀꯜꯂꯤ ꯍꯧꯔꯛꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯅꯤꯡꯊꯤꯅ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯄꯤ ꯑꯗꯨꯕꯨ ꯆꯍꯤ ꯆꯥꯎꯔꯥꯛꯅ ꯀꯨꯟꯊ꯭ꯔꯥꯒꯤ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯁꯤꯟꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯠꯂꯤꯕ ꯖꯒꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯆꯍꯤ 55 ꯐꯥꯎꯕ ꯃꯥ ꯁꯦꯜ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯤꯒꯅꯦꯕ ꯑꯗꯨ 55ꯒꯤ ꯃꯇꯨꯡꯗꯤ ꯁꯦꯜ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯪ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕꯗꯤ ꯆꯍꯤ 55ꯒꯤ ꯃꯇꯨꯡꯗ ꯑꯩ ꯁꯦꯜ ꯂꯥꯛꯄ ꯌꯥꯕ ꯍꯧꯖꯤꯛꯇꯒꯤ ꯑꯩ ꯍꯣꯠꯅꯕ ꯌꯥꯏ ꯈꯟꯕ ꯌꯥꯏ ꯀꯔꯤ ꯇꯧꯍꯧꯕ ꯌꯥꯏ ꯍꯥꯏꯗꯅ ꯏꯁꯥꯅ ꯀꯩ ꯍꯥꯏꯅꯤ ꯆꯦꯛꯁꯤꯟꯖꯍꯧꯕ ꯑꯃ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯊꯧ ꯇꯥꯒꯅꯤ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯂꯥꯏꯐ ꯂꯥꯏꯟ ꯃꯅꯨꯡꯗ ꯁꯞꯄꯣꯔꯠ ꯂꯥꯏꯟꯁ ꯀꯌꯥ ꯀꯟꯅ ꯂꯩꯇꯦꯕ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯏꯁꯥꯅ ꯏꯗꯣꯝ ꯍꯣꯠꯅꯖꯔꯒ ꯃꯥꯏ ꯄꯥꯛꯆꯕ ꯏꯁꯥꯅ ꯏꯗꯣꯝ ꯍꯣꯠꯅꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯣꯔꯤꯅꯦꯕ ꯃꯤꯒꯤ ꯃꯇꯦꯡ ꯀꯌꯥ ꯀꯟꯅ ꯂꯩꯔꯣꯏꯕ ꯑꯗꯨꯅꯅꯤ ꯆꯍꯤ 55ꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯅꯪ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯂꯝꯕꯤ ꯈꯔ ꯊꯤꯍꯧꯕ ꯌꯥꯏꯀꯣ ꯇꯨꯡꯒꯤ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯑꯩꯍꯥꯛꯅ ꯌꯦꯡꯖꯒꯗꯧꯔꯤꯕꯁꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯅꯤꯀꯣ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯥꯎꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯅꯥꯛꯁꯦꯛꯂꯣꯝꯒꯤ ꯃꯩꯁꯦ ꯑꯗꯨꯝ ꯑꯩ ꯌꯦꯡꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯈꯨꯅꯥꯎꯕꯤꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯠꯅꯥꯛꯁꯦꯛꯇ ꯂꯩꯔꯤꯕ ꯃꯩꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯩꯅ ꯁꯤꯕꯨꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩ ꯑꯃ ꯑꯩꯅ ꯊꯤꯖꯩꯌꯦꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯩꯁꯤꯅꯤꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯩꯁꯦ ꯃꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤ ꯉꯁꯥꯏꯅ ꯂꯥꯏꯟ ꯑꯃ ꯆꯤꯡꯖꯈꯤꯕꯁꯦ ꯃꯁꯤ ꯆꯍꯤ 50ꯐꯥꯎꯀꯤ ꯃꯅꯨꯡꯅꯦꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯇꯪꯈꯥꯏ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯪꯈꯥꯏ ꯑꯁꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯗ꯭ꯔꯒꯁꯨ ꯃꯌꯥꯏ ꯇꯥꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯀꯥꯈꯠꯄ ꯑꯃ ꯆꯪꯉꯤ ꯁꯤꯗ ꯆꯍꯤ 15 ꯑꯗꯨꯃꯥꯏꯅ ꯄꯤꯒꯅꯦꯕ ꯃꯤ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯦ ꯆꯍꯤ 35 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯁꯦ ꯆꯍꯤ 30 ꯃꯌꯥ ꯑꯣꯏꯅꯦꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀꯤꯁꯦ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯍꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯄꯤꯌꯦꯕ ꯆꯍꯤ 38 32 ꯑꯗꯨꯃꯥꯏꯅ ꯇꯥꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯟ ꯑꯁꯤ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩꯀꯣ ꯅꯤꯡꯊꯤꯅ ꯐꯖꯅ ꯁꯥꯡꯅ ꯍꯦꯛꯇ ꯀꯣꯜꯂꯞ ꯂꯩꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯌꯨꯝ ꯄꯥꯜꯂꯒ ꯂꯥꯏꯞ ꯄꯥꯠꯅꯔꯦ ꯑꯗꯨꯒ ꯃꯔꯤꯗ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯟꯐꯝꯅꯤ ꯈꯪꯗꯦ ꯊꯕꯛꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯒ ꯑꯃꯒ ꯃꯇꯝ ꯀꯌꯥ ꯄꯤꯅꯗꯕ ꯍꯥꯏꯗꯤ ꯐꯪꯅꯗꯕ ꯋꯥꯔꯤ ꯀꯌꯥ ꯇꯣꯏꯅ ꯁꯥꯟꯅꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕꯈꯔ ꯌꯥꯎꯒꯅꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯠ ꯈꯔ ꯈꯦꯠꯅꯕ ꯈꯔ ꯌꯥꯎꯒꯅꯤꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯒ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎꯔꯒꯁꯨ ꯑꯃꯅ ꯑꯃ ꯊꯦꯝꯖꯤꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯈꯔ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯅꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟꯗ ꯉꯁꯥꯏ ꯑꯩꯅ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯀꯌꯥ ꯂꯩꯇꯦ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯁꯤꯒꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯕꯪꯃꯩꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯈ꯭ꯔꯦꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯔꯤꯖꯜ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛꯀꯤ ꯆꯍꯤ 23ꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯖꯕꯗꯣ ꯑꯗꯣ ꯃꯍꯥꯛꯁꯦ ꯅꯨꯄꯥꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ 2025ꯁꯤꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯁꯨꯝ ꯊꯝꯖꯔꯝꯒꯦꯕ ꯆꯍꯤ 2025ꯀꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯑꯗꯨꯝ ꯄꯤꯀꯣ ꯍꯥꯏꯕꯗꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯊꯤꯖꯤꯟꯒꯅꯤ ꯌꯨꯝ ꯁꯥꯕ ꯁꯤꯕꯗꯤ ꯀꯌా ꯇꯧꯍꯩꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝ ꯑꯅꯧꯕ ꯁꯥꯒꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯀꯌా ꯐꯕ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯂꯪꯐꯩ ꯇꯣꯏꯅ ꯆꯠꯀꯅꯤꯀꯣ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ 2025ꯁꯤꯒꯤꯅꯤ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯗꯤ ꯀꯌꯥ ꯆꯠꯄꯗ ꯐꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯊꯋꯥꯟꯗꯒꯤꯅ ꯍꯤꯌꯥꯡꯒꯩ ꯊꯥ ꯐꯥꯎꯕ ꯊꯥ 4 ꯑꯁꯤ ꯀꯌా ꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯄꯣꯏꯅꯨꯗꯒꯤ ꯂꯝꯇꯥ ꯐꯥꯎꯕꯒꯤ ꯊꯥ 4ꯁꯦ ꯃꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯑꯄꯥꯟꯕ ꯄꯣꯠ ꯆꯩ ꯐꯪꯖꯒꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯄꯤꯀꯣ ꯃꯁꯤ 2025ꯀꯤ ꯅꯪ ꯆꯍꯤ 23 ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤꯅꯤꯀꯣ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯒꯤꯁꯨ ꯆꯍꯤ 23 ꯁꯨꯔꯕ ꯑꯗꯨꯒ ꯅꯍꯥꯛꯁꯤ ꯅꯨꯄꯥ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯤꯖꯜꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯃꯁꯤ ꯃꯍꯥꯛꯁꯦ ꯄꯣꯏꯅꯨ ꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯁꯪꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯑꯣꯏ ꯑꯃꯅꯦ ꯃꯥꯅ ꯄꯤꯔꯛꯄ ꯗꯤꯇꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯔꯤꯖꯜ ꯑꯃ ꯄꯤꯒꯅꯦꯕꯀꯣ ꯃꯍꯥꯛꯀꯤ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯔꯤꯖꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯣꯛꯀꯤ ꯑꯣꯏꯕ ꯔꯤꯖꯜꯗ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯀꯣ ꯃꯊꯛ ꯊꯣꯡꯕꯅ ꯑꯃꯗꯤ ꯃꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯋꯥꯅ ꯍꯣꯠꯅꯖꯔꯨꯕ ꯀꯌꯥꯗ ꯃꯤꯅ ꯁꯤꯡꯊꯥꯕꯤꯗꯕ ꯍꯣꯠꯅꯕ ꯀꯟꯒꯅꯤ ꯅꯣꯡꯕ ꯀꯟꯒꯅꯤ ꯑꯍꯥꯟꯕꯗ ꯈꯔ ꯋꯥꯖꯔꯕꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯕ ꯀꯌꯥ ꯂꯩꯒꯅꯤ ꯃꯁꯤ ꯂꯥꯏꯐ ꯇꯥꯏꯝꯒꯤ ꯔꯤꯖꯜꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯒꯗꯕ ꯀꯌꯥꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯂꯞꯅ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯒꯣꯕꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯌꯥꯏꯀꯣ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯇ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯒꯣꯕꯔꯃꯦꯟ ꯖꯣꯕꯀꯤ ꯃꯈꯥꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯇꯦꯟꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯐꯪꯒꯅꯤ ꯆꯥꯡ ꯑꯃꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯃꯤꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗꯤ ꯀꯌꯥ ꯀꯟꯅ ꯐꯣꯝ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯧ ꯊꯕꯛ
ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛ ꯇꯥꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯕꯅꯤ ꯄꯨꯟꯁꯤ ꯇꯦꯟꯗꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯍꯛꯆꯥꯡ ꯉꯁꯥꯏꯒꯤ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯨꯁꯨ ꯆꯍꯤ ꯉꯁꯥꯏ ꯑꯃ ꯑꯍꯥꯟꯕꯗ ꯄꯤꯖꯈꯤꯕꯗꯣ ꯆꯍꯤ ꯍꯨꯝꯗ꯭ꯔꯥꯒꯤ ꯃꯌꯥ ꯑꯗꯨꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯟꯊꯔꯛꯄ ꯌꯥꯕ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯀꯟꯅ ꯂꯩꯇꯦꯕ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯔꯤꯖꯜꯁꯦ ꯑꯃꯨꯛꯀ ꯌꯦꯡꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯅꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯒ ꯑꯩꯒꯤ ꯚ꯭ꯌꯨꯌꯔꯁꯤꯡꯒꯤ ꯈꯨꯋꯥꯡꯃꯩꯒꯤ ꯑꯩꯅ ꯔꯤꯖꯜꯁꯦ ꯀꯃꯥꯏꯅ ꯄꯤꯒꯦ ꯍꯥꯏꯕꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯋꯥꯡꯃꯩ ꯌꯦꯡꯕꯤꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯩꯒꯤ ꯅꯝꯕꯔ ꯑꯃ WhatsApp ꯅꯝꯕꯔ ꯑꯃ ꯑꯗꯨꯝ ꯄꯤꯖꯕꯅꯤ ꯃꯁꯤꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯜꯗꯤ ꯇꯧꯕꯤꯔꯛꯀꯅꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯦꯁꯦꯖꯇꯣ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯆꯪꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯅꯝꯒꯅꯤ ꯀꯔꯤ ꯗꯤꯇꯦꯜꯁ ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯍꯥꯛꯅ ꯍꯥꯏꯔꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯔꯤꯖꯜꯁꯤ ꯄꯤꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ